Manipur Legislative Assembly ge Privileges and Ethics Committee Tonganbe Administration taliba MLA taragi mathakta mamaithangda proceeding lokhatpa haurai Manipur gi apunba ngamkhai gi sarukta ge machet ama phaglaga Tonganbe Administration lawgani haiduna songthorogliba Kukizo MLA taragi mathakta Me taragani pan 2023 da veteran politician Okram Joyna Manipur Legislative Assembly ge Rules of Procedure and Conduct of Business ki rule chahum gi makhada unethical conduct commit tawbagi damak matik saba thabak lawkhanaba wakat khraba matung ngarang tha ahum pharakpa numitta Assembly asige Privileges and Ethics Committee gi mifam pangthoktuna Manipur thugaina ba honaragliba MLA taragi mathakta lawkhatpam thokpa proceeding lawkhatpa haukhrai Committee asigi meeting adu ngarang ayuk pung 13 tarakpadagi Manipur Legislative Assembly Secretariat ke committee room da haukhibane Hanadi ngarangi mifamasi tha asigi taraga tarukta pangthokani haina leplambadage yaithoroglaga ngarang pangthokibane committee asina MLA taragi mathakta lokhatkadaba action singa mari leinaba meeting da makhoi taragi mathakta wakalakhiba complainant petitioner Ojoisu saruk yakhe adum moinamak ngarangi mifamna MLA taragi mathakta unethical conduct kidamak assembly gi rule chahum gi makhada lokhatpam thokpa thabak sing lokhanaba khanaba haukhrabasu Mapung pana loisin kidavadage makata na atopa numit amada amuk sathagadaure committee asigi chairman na MLA Nisikan Sapam na oiraga member singda MD Abdul Nasir RK Imo Surja Kumar Okram MD Asauddin S Premchandra masung Manipur dagi tokhai balengak taliba MLA LM Khoktesu member sing oiribane panba yabade MLA tara asina Kuki Jogi lamhen ba khulai paiba singna me ahum dagi mitai da onsinduna akan balan satharak lingai serakta me taragani thoida aphong ba cherolama thoktuna Indian Constitution gi makhada Manipur dagi tonganba administration pinaba demand tawrakhiba nei aduga me taraga mangadana demand asimak tanba ai ba cherolama Home Minister Amit Shah da pisin khiba nei MLA tarana satharagli ba thawong asigi mayokta o joina me taragani panda assembly gi speaker da wakala khibaga loina na me kunga mari dana Prime Minister yauna Lok Sabha gi Speaker Manipur gi Governor amasung Chief Minister na chingbada aiba cherolama amukhanna pisinduna wakat khibane wakat adugi matungina lawkhatpam thokpa thabak sing lawkhatlaga wakalagliba ojoi da khangan baga loina na web portal da phauba upload taunaba Chief Secretary da me kuntraga mathoi 2023 da irakhiba cherolama supnatage tha asigi mapan da Chief Secretary na Assembly gi Secretary da tharam khibane masigi maraktana House asigi Privileges and Ethics Committee gi maikei dage MLA taragi mathakta so cause notice issue tauba laikhrabane